Sauningba, pendaba, nungaitaba koknaba hotnaba matam sangi. Thamoy yauna nungaikidaba thaudok ama mayoknaruba miyoi ado adumak thamoy laiman oigani. Sokraba thamoy themjinba lui kaikraba thamoy su samjinba yamna lui. Akaiba mingsilna mapup kaida semjin samjinba yadabagum yadi thamoy mahakso. Kaikrabadi loire amuk hanjilau masak maongdo hairuba yarui. Thamoy mana majetana kaikrabada. Pumhenba magisu thamoydu yam sathina kaikhiba haibadu oibana semjin sajinba yadaba maong amada leiribani. Kairaba thamoy singdubu amuk nauna semjinduna inau nauba atopa masak maong amada purake haibagi asasu taurudri. Pumhenba adumak hanagi thamoy masak maongduda mitaduna khoidaduna da laikre. Ahongba lehendaba thamoy amabu pamduna mitaduna da laikre. Pumhenba wakal nungaitana phondu puthokduna photo khara yengduna tumin leirambani. Haukiba kaya ningsing leirambani. Adubu mayol sana mana laktuna ayetpa pirabani. Mayol sanagi matauduna pumhenbada ashaubagi matausu hapkibani. Thamoyna soklingai wakalna waringai hena nupi magi matauna maongna hena inotsu hapkibani. Mikuptuda pumhenba ashauba pumba phudoktuna mayol sanana mangonda wari sano haina pirakiba mobile phone do madu phauba laktana mathong khangda langkrabani. Paramani sirdi nang paramani sinatro nang ngasai ingai se pamise pelaba natro nang pumhenbana khonjel haurapna harakpa wahai amadi phone langthokkibaduda mayol sana masadu ikhang khanglei aduga pumhenbada tathak yenglaktuna Dahen, kaigino, aduk penglibudu ko. Pumhenba sauna duma. Nangi anam kan mana tawdo. Aingon na ulakan. Nang adugi pataba na chito. Aingon na sizinar kan kanglabra. Ima na dahen ka wari sana ge haibto. Aigi kari pataba, aigi kari anam kan mamachat. Aigi kari pataba no dahen. Ay taning de. Ay nangda nata nangga mari lengnaba nangi I mari amata ka wari sanaba khotba pamde ay supam pamde Dahen Madung asumna amuk hana tawrukan aybu asawba hena pokhan gano Pumhenba wahai do hairam laga sahum naina ka adudagi thokre mana thokibado mayol sanana tumina yengzahauduna asuk mibu otba mi patta nangdo nangne Nangna oirabani. Dahen, aigi nungsibaso, masak kakbidab. Aigi nungsibase, amuk nangdi kangbi, ubiyu kay taurabagi. Nangi yeknaman at iya isi, nangi nupi. Mayol sanana, wahay do hairamatum, amuk mamito na ako'y budo yenglai. Pumhenba manalang thorakiba phondo karayda karomda laybagi hayna. Sumyenglakpada pamung mayaduda taadon layramne. Tapna sangsilaga phondo laukat lamatung on tauduna mamaibe madugi number da callback tausili. Ring amani satpaga adum supay khalai asana. Kaidori magi mayol. Imana ibungo pa hello hairaga tumilay kredi. Mayol sana tapna semjinduna pakumbirei. Ima kaino ni phone se khutagi muknan thaduna takiba adugi yakidabani. Haima ise nangbo ningthi tawba yadrane soibani ma mi mayumdudane thabak nunga ma tawbada seksinna phajana luna na tawko nangi narik na ba seksin da ma tawdo madu tawganu adu yare ko yarakloi as ima agi sum tawdiba dumaina soibani haiba husiki dudi hoini soibado soidana ba seksinna taw haibani ni ima na harise hoi tawrage asana Ado karino iyadi pahilak no rehari bro phone mayol sana tapli oidaba haiduna kumlak lammi ima dahendi tumthara leirami kamai tongni haudoro haibra asana sat yare haudo piurano tumjara sanu phajana yare pothajara sanu mayol sana tumina lei asana makha taraduna ado imagi mayol khana saina tawba yade imungduda haina singna layuko Napuroibagi seba ningthina tawgadabani napuroibana haiba wada sinthak da khumdana ne awaya khum tawnaba yade ko nanem gasu yade naku oiribadu gasu yade amata yade
ingna tapna mong hada legadabani tapthaba ingthaba haibasitana nangi saruk oigadawbani ko imagi bema mayolsana mama ibema na hairakliba mayamdo munna tasila matung tapli khumla imasu hoima nasa bebaram ta kaizaroi kai ge haina su khanjadi ma aduni dana ado phare ima isana phone tawnarakliba kuire maraktabudi tatlure ado irasu yare thamage ima thamlagi bema mayolsana mamagi pakhum pirei hoima tasaugi magasu phazana ingna nadra layu koima laidoini nangsu layu ima thamle ko mayolsana ima thamle hairaga phone du kakre asumdagi mamai bema asana mayolsana mamai bema duna phone kakre matung soramatang sanglap hondo e aduga ima nachagi oiribi phibam mawong matawsidi ima da karam haini karam aina haiba ngamgani aduna nacha oidaba hairi nacha oidaba ngangkre ima nangonda mayolsana pukning du nungsirakpagum phawrei masaduda phana kanna kansinnabu hotnabani khangnabu hotnabani adubu nupini madi nupi oibana awabadana maisaktana henjilaklaba khangba haido ngamlaktabani mayolsana phone du dang hak yenglaga leira matung amuk tapli magi phamung leiri adomda makhongdu thangjinduna sangsinkre numit kharani masu hogjinduna satkre ningthau lemba amadi lucy makhoi anigi luhongbagi matam sulep nakre chebau satpa hokre lucy wahai amata ngangkhidre thokidre magi chimba layeng adudagi adumak tumin da laisinduna laikre lucy gi matauda mamai be mamamta su thamoi du kairi adoirabasu kudimak singdu loina phajin punsin laikre numittu suni mamta do masagi manakta sanglaklaga haire masagi manakta phamtharaktuna lucia imagi be mau lucy wala ngangda tumini yenglai mamai be mada mamta na nangna sum tumin leibase kayam kuina laikhigani imagi lucia hausik adugi matam oitre natre nangna sum tawraga leibase ima nungaite ne lucy tapna ima nacha karisu tawdi ai karimta tawdi ima isanu utliba masak matau ima loina khangi luhomagi sebau satpa hokre isagi asiguma masak matau ase tawran asum utlanu ba imagi mangta nangna asigi phibam sida nangna sakraga imana karam lehogani imagi lucy isagi pukning wakhaldo olo khasik toirabasu olo kaidobage ima isagi punsina ingna leinaba khuyatu sitna nungaina leikhinaba ngangtani masi khanbagi imana su ayaba pikhibani luhongbaduda isana sum thamoi kaibagi masak sakpham ase uttuna leirabadi karam tawni ekhoina karam nungaina wakhal ingna lehogani imagi Lucina ima imana haiba yarage ai wakal olage nokning drasu momonok patamlage pukning na kapning maphawrasu mai thongdadi minok na leiting na hotnarage ai hotnarage ima Lucia imagi Lucy su mamitagi mapi tare mamta masu masagi matauda kaplanu haiba mayakhitre asumna asiguma matau kayatana Lucy gi saruk oiduna talakle luhonglamdagi matang matam aduda Lucy magi luhongbagi barton mari sum chatpa haurakpana pari magi su yaurakle pari Lucy amadi ningthau lemba makoi anigi luhongbagi invitation card adu ubada masu ngakpa amadi masadu loinakre kaino toishide kari karamba Lucy gi wakalono kaino toishibo manga chap manaba thongdok ngakta sum thengna leisibu kaino sibu karino pari suma thasana gyan tada wai khradu soli aduga mana pausi sigi wafamse pumhenba aigi dau pumhen mana taraklagana kamdauba mana khankragana kari oiba karino tawduri lila mayam sibo lurida
ꯄꯥꯔꯤꯗꯨ ꯁꯦꯡꯅ ꯋꯥꯈꯜꯗ ꯆꯃꯝꯅꯕ ꯄꯣꯛꯄ ꯍꯥꯏꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯂꯨꯁꯤꯅ ꯅꯤꯡꯊꯧ ꯂꯦꯝꯕꯒ ꯂꯨꯍꯣꯡꯈ꯭ꯔꯅꯤ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤ ꯃꯥꯒꯤ ꯃꯇꯥꯎ ꯑꯗꯨꯅ ꯇꯥꯔ ꯎꯔꯕ ꯀꯥꯟꯗꯅ ꯃꯥꯒꯤ ꯃꯇꯥꯎꯅ ꯀꯔꯤ ꯀꯔꯝꯕ ꯐꯤꯕꯝ ꯂꯥꯛꯄ ꯑꯣꯏꯔꯛꯀꯗꯒꯦ ꯍꯥꯏꯅꯁꯨ ꯆꯤꯡꯅꯕ ꯄꯣꯛꯂꯦ ꯄꯥꯔꯤꯗꯣ꯫ ꯄꯥꯔꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯕ ꯌꯥꯕ ꯈꯜꯂꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯂꯨꯁꯤꯗ ꯀꯣꯜ ꯇꯧꯔꯛꯂꯦ꯫ ꯂꯨꯁꯤ ꯃꯥꯁꯨ ꯄꯥꯔꯤꯅ ꯈꯪꯅꯤꯡꯂꯝꯒꯗꯧꯕ ꯄꯨꯝꯕꯁꯤꯡꯗꯨ ꯈꯪꯕꯅ ꯀꯣꯜꯗꯨ ꯃꯥꯁꯨ ꯑꯗꯨꯝ ꯄꯥꯏꯔꯛꯏ꯫ ꯃꯍꯥꯛ ꯄꯥꯔꯤꯗꯗꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯃꯠꯇ ꯂꯣꯠꯂꯣꯏ ꯍꯥꯏꯅꯁꯨ ꯑꯗꯨꯝ ꯈꯟꯕꯅꯤ꯫ ꯄꯥꯔꯤꯅ ꯂꯨꯁꯤ ꯀꯩꯅꯣ ꯇꯥꯔꯤ ꯄꯥꯎꯁꯦ ꯌꯥꯝ ꯉꯛꯄ ꯑꯃꯗꯤ ꯊꯥꯖꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯗꯤ ꯉꯁꯥꯏ ꯅꯪꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯗꯇꯨ ꯎꯕꯗ꯫ ꯐꯣꯟꯗꯨꯗ ꯂꯨꯁꯤ ꯍꯩꯅꯤꯡꯗ ꯃꯣꯃꯣꯟ ꯅꯣꯛꯂꯛꯏ ꯇꯞꯅ ꯑꯗꯨꯒ ꯄꯥꯔꯤ ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯃꯁꯛꯁꯦ ꯎꯍꯜꯂꯒꯦ꯫ ꯑꯩꯒꯤ ꯊꯃꯣꯏꯁꯤꯁꯨ ꯏꯅꯧ ꯅꯧꯕ ꯃꯆꯨ ꯑꯃ ꯁꯪꯖꯤꯟꯗꯨꯅ ꯑꯅꯧꯕ ꯊꯃꯣꯏ ꯑꯅꯧꯕ ꯃꯁꯛ ꯑꯃ ꯍꯥꯏꯕꯗꯣ ꯑꯣꯏꯅꯕ ꯍꯣꯠꯅꯔꯒꯦ꯫ ꯌꯥꯝꯅ ꯐꯩ ꯂꯨꯁꯤ ꯅꯪꯒꯤ ꯋꯥꯗꯣ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯈꯣꯡꯊꯥꯡꯅꯣ ꯅꯨꯡꯗ ꯀꯔꯤ ꯋꯥꯈꯜꯂꯣꯅꯣ ꯅꯪꯅ ꯈꯜꯂꯤꯕꯁꯤ ꯂꯨꯁꯤ? ꯂꯨꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ ꯃꯁꯥꯗꯣ ꯏꯇꯤꯡ ꯇꯤꯡꯅ ꯑꯗꯨꯃꯛ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯈꯪꯗꯦ ꯑꯩꯁꯨ ꯈꯪꯗꯦ ꯏꯁꯥꯅꯁꯨ ꯈꯪꯖꯗꯦ ꯑꯩꯒꯤ ꯈꯣꯡꯊꯥꯡꯁꯤ ꯀꯔꯤ ꯀꯔꯝꯕ ꯑꯩꯒꯤ ꯈꯣꯡꯊꯥꯡꯅꯣ ꯍꯥꯏꯕ꯫ ꯂꯨꯁꯤ ꯄꯥꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯂꯥꯏꯅ ꯍꯦꯛ ꯈꯥꯡꯉꯨꯊꯛꯇ ꯃꯥꯡꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯑꯣꯏꯗꯨꯅ ꯃꯥꯡꯈꯤꯗꯀꯣ꯫ ꯄꯥꯔꯤꯗꯨ ꯂꯨꯁꯤꯒꯤ ꯋꯥꯍꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯇꯨꯃꯤꯟꯅ ꯂꯩꯔꯛꯏ꯫ ꯂꯨꯁꯤ ꯃꯁꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤꯡꯗꯨ ꯑꯃꯨꯛ ꯃꯗꯨꯝ ꯐꯥꯖꯤꯟꯖꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯅꯥꯊꯩꯔꯛꯇꯨꯅ ꯑꯗꯨ ꯄꯥꯔꯤ ꯃꯥꯅꯗꯤ ꯇꯍꯦꯟꯅꯗꯤ ꯑꯩꯁꯤ ꯂꯨꯍꯣꯡꯈꯤꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯂꯕ꯭ꯔꯥ? ꯃꯥꯅꯁꯨ ꯈꯪꯈ꯭ꯔꯕ꯭ꯔꯥ? ꯄꯥꯔꯤ ꯃꯊꯟꯗ ꯃꯀꯣꯛꯇꯣ ꯍꯥꯏꯗꯨꯅ ꯈꯪꯗꯦ ꯈꯪꯗ꯭ꯔꯤ ꯃꯥ ꯈꯪꯗ꯭ꯔꯤ ꯅꯪꯒꯤ ꯄꯥꯎꯁꯦ꯫ ꯑꯗꯨꯕꯨ ꯂꯨꯁꯤ ꯂꯣꯠꯄꯗꯤ ꯌꯥꯔꯣꯏ ꯃꯉꯣꯟꯗꯗꯤ ꯄꯥꯎꯁꯦ ꯑꯗꯨꯅ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯂꯦ꯫ ꯅꯪꯒꯤ ꯄꯥꯎꯁꯤ ꯃꯥꯅ ꯇꯥꯔꯕ ꯃꯇꯨꯡ ꯈꯪꯂꯀꯥꯟꯗ ꯀꯔꯤ ꯇꯧꯔꯛꯀꯗꯒꯦ ꯃꯥꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯜꯂꯛꯀꯗꯒꯦ ꯍꯥꯏꯅ ꯈꯟꯕꯗ ꯋꯥꯈꯜ ꯏꯪꯗ꯭ꯔꯤ ꯃꯊꯥ ꯁꯥꯔꯦ ꯂꯨꯁꯤ꯫ ꯂꯨꯁꯤ ꯇꯞꯅ ꯄꯥꯔꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨꯗ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯂꯥꯞꯅꯈ꯭ꯔꯦ꯫ ꯃꯥ ꯑꯩꯒꯤꯗꯃꯛ ꯋꯥꯔꯨꯔꯒꯅꯨ ꯅꯤꯡꯁꯤꯡꯂꯨꯔꯒꯅꯨ ꯍꯥꯏꯅ ꯅꯪꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯄꯥꯔꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯡꯒꯤ ꯑꯣꯏꯕ ꯋꯥꯔꯤꯁꯤꯡꯗꯨꯅ ꯀꯔꯤ ꯃꯇꯥꯡꯗ ꯃꯉꯣꯟꯗ ꯍꯥꯏꯒꯅꯤ? ꯃꯥꯕꯨ ꯀꯔꯝꯕ ꯃꯇꯝꯗ ꯈꯪꯍꯟꯕ ꯌꯥꯒꯅꯤ ꯂꯨꯁꯤ? ꯂꯨꯁꯤꯗꯨ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩꯈꯤ꯫ ꯃꯔꯛꯇꯨꯗ ꯄꯥꯔꯤꯅ ꯍꯟꯖꯤꯟꯅ ꯍꯥꯏꯔꯤ ꯍꯥꯏꯌꯨ ꯂꯨꯁꯤ ꯃꯥꯕꯨ ꯀꯔꯝꯅ ꯃꯗꯨꯒꯤ ꯋꯥꯁꯤꯡꯗꯨ ꯈꯪꯒꯅꯤ? ꯑꯁꯦꯡꯕ ꯁꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕ ꯀꯥꯟ ꯃꯥꯅ ꯃꯌꯣꯜ ꯁꯅꯥꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯕ ꯄꯣꯛꯂꯛꯄꯁꯨ ꯀꯅꯥꯅ ꯈꯪꯕꯅꯣ? ꯍꯥꯏꯌꯨ ꯂꯨꯁꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯀꯔꯝ ꯈꯪꯍꯟꯒꯅꯤ? ꯂꯨꯁꯤꯗꯨ ꯁꯣꯔ ꯑꯃ ꯁꯥꯡꯂꯞ ꯍꯣꯟꯗꯣꯔꯛꯂꯤ ꯑꯗꯨꯒ ꯃꯣꯜꯂꯤ ꯄꯥꯔꯤ ꯃꯗꯨꯒꯤ ꯃꯇꯝꯁꯨ ꯑꯣꯏꯔꯦ ꯌꯥꯔꯦ ꯌꯥꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯩꯅ ꯇꯁꯦꯡ ꯃꯅꯥꯛꯇꯒꯤ ꯂꯥꯞꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯥꯅ ꯑꯩꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯛꯅꯕ ꯍꯣꯠꯅꯔꯕꯁꯨ ꯈꯣꯡꯒꯨꯜꯒꯤ ꯃꯃꯤ ꯑꯃꯠꯇ ꯐꯪꯂꯔꯣꯏ ꯍꯥꯏꯅ ꯈꯪꯂꯕ ꯃꯇꯥꯡ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯂꯤꯕꯤꯌꯨ ꯃꯥꯕꯨ ꯈꯪꯍꯟꯕꯤꯌꯨ ꯑꯩꯒꯤ ꯋꯥꯔꯤ ꯅꯪ ꯑꯩ ꯍꯥꯏꯅꯈꯤꯕ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯍꯟꯈ꯭ꯔꯣ꯫ ꯑꯃꯠꯇ ꯈꯥꯛꯇ ꯇꯝꯗꯨꯅ ꯃꯥꯕꯨꯁꯨ ꯇꯍꯦꯟꯕꯨꯁꯨ ꯈꯪꯍꯟꯈ꯭ꯔꯣ ꯄꯥꯔꯤ ꯂꯨꯁꯤꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯌꯥꯝ ꯃꯨꯟꯅ ꯇꯥꯔꯛꯏ꯫ ꯂꯨꯁꯤ ꯄꯨꯝꯍꯦꯟꯕꯒꯤ ꯃꯇꯥꯡ ꯑꯃ ꯄꯜꯂꯛꯄꯗꯨꯗ ꯍꯦꯟꯅ ꯃꯥꯒꯤ ꯊꯃꯣꯏꯗꯨ ꯁꯣꯛꯆꯤꯟꯈ꯭ꯔꯦ꯫ ꯀꯞꯅꯤꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯅꯤꯃꯛꯁꯨ ꯌꯥꯎꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯏ꯫ ꯄꯥꯔꯤ ꯇꯞꯅ ꯐꯔꯦ ꯂꯨꯁꯤ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎ ꯇꯌꯥꯝꯅ ꯄꯥꯟꯕ ꯑꯣꯏꯌꯨ꯫ ꯑꯣꯏꯁꯅꯨ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇ ꯑꯣꯏꯗꯣꯏꯅꯤ꯫ ꯅꯤꯡꯊꯧ ꯂꯦꯝꯕ ꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯃꯟꯕꯗꯒꯤ ꯑꯣꯏꯔꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯂꯨꯁꯤ ꯃꯥꯁꯨ ꯄꯦꯟꯊꯣꯛꯄ ꯀꯠꯊꯣꯛꯄ ꯃꯇꯧꯗ ꯍꯣꯏ ꯄꯥꯔꯤ ꯑꯩ ꯍꯧꯖꯤꯛꯇꯤ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ꯫ ꯑꯩꯒꯤ ꯑꯁꯥꯒꯤ ꯄꯥꯃꯦꯜꯁꯨ ꯃꯌꯣꯜ ꯀꯪꯗꯨꯅ ꯀꯦꯝꯂꯒ ꯃꯥꯡꯂꯤ꯫ ꯑꯗꯨꯅ ꯏꯐꯝꯗ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯑꯃꯠꯇ ꯄꯣꯛꯇ꯭ꯔꯤ ꯄꯥꯔꯤ꯫ ꯄꯥꯔꯤꯅ ꯑꯗꯨꯅꯁꯨ ꯐꯔꯦ ꯂꯨꯁꯤ ꯂꯨꯍꯣꯡꯕꯗꯣ ꯉꯟꯅ ꯂꯥꯛꯑꯣ꯫ ꯍꯣꯏ ꯁꯣꯏꯗꯅ ꯂꯥꯛꯀꯦ꯫ ꯑꯗꯣ ꯍꯥꯏꯌꯨ ꯄꯥꯔꯤ ꯄꯨꯝꯍꯦꯟꯕꯅ ꯈꯪꯂꯒ ꯃꯥꯅ ꯂꯝ ꯍꯦꯟꯒꯦ ꯍꯣꯠꯅꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯅꯤ? ꯄꯥꯔꯤ
ꯃꯗꯧꯗꯨꯗ ꯀꯔꯝ ꯇꯧꯅꯤ? ꯂꯨꯁꯤꯅ ꯁꯠ ꯃꯥꯅ ꯉꯝꯅ ꯂꯝ ꯍꯦꯜꯂꯒ ꯆꯠꯄ ꯌꯥꯔꯣꯏ. ꯌꯥꯗꯦ ꯄꯥꯔꯤ. ꯑꯗꯨꯒ ꯃꯥ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯂꯥꯛꯅꯕꯒꯤ ꯑꯌꯥꯕꯗꯣ ꯃꯗꯨꯁꯨ ꯄꯤꯗꯦ. ꯃꯥ ꯂꯥꯛꯄ ꯌꯥꯔꯣꯏ ꯄꯥꯔꯤ. ꯐꯔꯦꯁꯦ. ꯁꯤꯗ ꯀꯣꯟꯅ ꯋꯥ ꯑꯣꯏꯅ ꯈꯟꯅꯔꯁꯤ, ꯇꯣꯛꯂꯁꯤ. ꯄꯥꯔꯤ, ꯑꯩꯁꯨ ꯁꯩꯅꯥ ꯐꯪꯂꯦ. ꯗꯥꯍꯦꯟꯁꯨ ꯄꯩꯁꯥ ꯂꯥꯡꯂꯦ. ꯂꯥꯟꯕꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯂꯥꯟꯅꯗꯦ. ꯑꯗꯨꯕꯨ ꯏꯔꯥꯜ ꯃꯌꯥꯝꯗꯣ ꯑꯩꯅ ꯑꯣꯏꯅ ꯌꯥꯖꯔꯒꯦ. ꯑꯩꯅ ꯂꯥꯟꯕ ꯁꯛꯇꯨꯅ ꯑꯩ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯒꯦ ꯄꯥꯔꯤ. ꯂꯨꯁꯤ ꯋꯥꯍꯩꯗꯣ ꯍꯥꯏꯔꯒ ꯈꯣꯟꯖꯦꯜ ꯑꯣꯜꯂꯛꯂꯤ, ꯀꯞꯀꯗꯣꯏꯕꯒꯤ ꯃꯑꯣꯡ ꯑꯃ ꯇꯧꯔꯛꯂꯤ. ꯃꯇꯧꯗꯨ ꯈꯪꯕꯅ ꯄꯥꯔꯤꯅ ꯁꯠ ꯌꯥꯔꯦ ꯂꯨꯁꯤ, ꯇꯣꯛꯂꯣ. ꯁꯤꯒꯤ ꯋꯥꯔꯤ ꯃꯌꯥꯝꯁꯦ ꯇꯣꯛꯂꯁꯤ. ꯂꯨꯍꯣꯡꯂꯝꯗꯥꯏꯅꯤ. ꯅꯪ ꯀꯩꯁꯨ ꯍꯦꯟꯅꯁꯨ ꯋꯥꯈꯜꯗꯣ ꯈꯜꯂꯨꯔꯅꯨ ꯂꯨꯁꯤ. ꯍꯣꯏ, ꯈꯟꯖꯤꯜꯂꯔꯣꯏꯒꯦ. ꯈꯟꯗꯅꯕ ꯍꯣꯠꯅꯔꯒꯦ. ꯑꯗꯣ ꯆꯥꯛ ꯏꯁꯤꯡꯗꯤ ꯐꯖꯅ ꯆꯥꯎꯀꯣ. ꯅꯁꯥ ꯅꯥꯅꯦ. ꯆꯥꯏꯌꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯂꯨꯁꯤ, ꯀꯣꯜꯁꯤ ꯊꯝꯅꯔꯁꯤꯀꯣ. ꯄꯣꯊꯥꯔꯣ. ꯐꯖꯅ ꯏꯪꯅ ꯋꯥꯈꯜꯗꯣ ꯀꯣ. ꯂꯨꯁꯤꯅ ꯍꯣꯏ ꯄꯥꯔꯤ. ꯄꯥꯔꯤ ꯑꯃꯗꯤ ꯂꯨꯁꯤ ꯑꯅꯤꯗꯨ ꯀꯣꯜ ꯀꯛꯅꯗꯨꯅ ꯊꯝꯅꯔꯛꯂꯤ. ꯂꯨꯁꯤ ꯀꯣꯜꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯗꯥꯍꯦꯟ, ꯑꯩꯕꯨꯗꯤ ꯅꯪꯅ ꯑꯁꯨꯝ ꯋꯥꯔꯧꯗꯨꯅꯗꯤ ꯂꯩꯍꯧꯔꯅꯤꯀꯣ. ꯑꯗꯨꯕꯨ ꯑꯩ ꯅꯪꯒꯤ ꯋꯥꯔꯧꯕꯗꯣ ꯈꯪꯁꯤꯟꯅꯈ꯭ꯔꯔꯣꯏ. ꯑꯩ ꯎꯁꯤꯟꯅꯈ꯭ꯔꯔꯣꯏ. ꯑꯁꯤꯒꯤꯗꯃꯛꯁꯨ ꯍꯦꯟꯅ ꯅꯪꯅ ꯑꯩꯕꯨ ꯋꯥꯔꯧꯕ ꯄꯣꯛꯀꯦ ꯍꯥꯏꯗꯣꯏꯔꯥ? ꯍꯦꯟꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ ꯍꯥꯏꯅ ꯍꯥꯏꯒꯗꯣꯏꯔꯥ ꯗꯥꯍꯦꯟ? ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯒꯗ꯭ꯔꯣ? ꯂꯨꯁꯤꯗꯨ ꯇꯞꯅ ꯃꯄꯤ ꯁꯤꯟꯊꯔꯛꯂꯤ ꯃꯊꯟꯅꯇ. ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯅꯨꯡꯁꯤꯃꯟꯕꯗꯨꯅ ꯏꯅꯥꯛꯇꯒꯤ ꯏꯈꯨꯠꯃꯛꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯈ꯭ꯔꯦ. ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯀꯥꯗ ꯃꯀꯥ ꯂꯥꯝꯅ ꯏꯅꯤꯡ ꯇꯝꯅ ꯂꯩꯁꯥ ꯇꯝꯖꯕꯁꯨ ꯑꯩ ꯑꯗꯨꯃꯛ ꯐꯪꯈꯤꯗ꯭ꯔꯤ. ꯐꯪꯈ꯭ꯔꯔꯣꯏꯅꯦꯀꯣ ꯗꯥꯍꯦꯟ. ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯩꯁꯦ ꯀꯟꯃꯟꯈ꯭ꯔ ꯃꯥꯜꯂꯦ. ꯂꯨꯁꯤ ꯃꯄꯨꯛꯅꯤꯡꯗꯨꯅ ꯑꯁꯨꯝ ꯅꯨꯡꯁꯤꯕ ꯍꯦꯜꯂꯛꯇꯨꯅ ꯀꯞꯂꯛꯂꯤ. ꯈꯣꯟꯖꯦꯜꯗꯤ ꯊꯣꯛꯇ. ꯄꯨꯝꯍꯦꯟꯕꯒꯤ ꯅꯨꯡꯁꯤꯕꯁꯨ ꯀꯥꯎꯕ ꯉꯝꯗ. ꯄꯨꯝꯍꯦꯟꯕ ꯃꯉꯣꯟꯗ ꯃꯄꯥꯞ ꯑꯃꯁꯨ ꯂꯪꯁꯤꯜꯂꯝ ꯑꯗꯨꯃꯛ ꯃꯍꯥꯛ ꯆꯠꯄꯗ ꯈꯣꯡ ꯊꯥꯡꯗꯣꯛꯈꯤꯕꯗ ꯇꯥꯔꯕ꯭ꯔꯥ ꯍꯥꯏꯅ ꯋꯥꯈꯜꯗꯨꯅ ꯍꯟꯖꯤꯟ ꯅꯩꯅꯗꯨꯅ ꯈꯟꯖꯤꯜꯂꯛꯂꯤ ꯂꯨꯁꯤꯗꯣ. ꯍꯧꯈꯤꯕ ꯃꯇꯝ ꯈꯥꯝꯃꯨꯗꯨꯅ ꯊꯝꯕ ꯌꯥꯗꯦ. ꯂꯣꯏꯈꯤꯕ ꯅꯨꯃꯤꯠ ꯍꯜꯂꯛꯎ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ. ꯑꯁꯨꯝ ꯆꯪꯁꯤꯟꯈꯤꯕꯅ ꯂꯨꯁꯤ ꯃꯥꯒꯤ ꯍꯩꯖꯤꯡ ꯈꯔꯥꯏꯁꯨ ꯄꯨꯈ꯭ꯔꯦ. ꯍꯩꯖꯤꯡ ꯈꯔꯥꯏꯅ ꯂꯣꯏꯈ꯭ꯔꯕꯗ ꯅꯤꯡꯊꯧ ꯂꯦꯝꯕ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯄꯨꯝꯕ ꯍꯔꯥꯎꯔꯦ. ꯍꯔꯥꯎꯕ ꯃꯌꯥꯝ ꯃꯔꯛꯇ ꯂꯨꯁꯤꯒꯤ ꯏꯃꯨꯡꯁꯨ ꯌꯥꯎꯔꯤ. ꯑꯗꯨꯕꯨ ꯂꯨꯁꯤ ꯃꯥꯗꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯕꯒꯤ ꯏꯍꯨꯜ ꯄꯨꯝꯕꯗꯨ ꯃꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ. ꯃꯃꯤ ꯁꯥꯝꯗꯨꯅ ꯆꯠꯈꯤꯕ ꯀꯨꯏꯔꯦ. ꯄꯨꯝꯍꯦꯟꯕꯗꯣ ꯉꯁꯤ ꯑꯌꯨꯛꯁꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔ ꯃꯇꯨꯡ ꯄꯥꯔꯤꯒ ꯊꯕꯛ ꯑꯃ ꯍꯥꯏꯗꯣꯛꯂꯨꯅꯕ ꯍꯥꯏꯅ ꯄꯥꯔꯤꯕꯨ ꯂꯧꯈꯠꯄ ꯂꯥꯛꯂꯝꯃꯤ. ꯄꯨꯝꯍꯦꯟꯕ ꯒꯥꯔꯤꯗꯨ ꯁꯨꯃꯥꯡꯗꯨꯗ ꯈꯥꯝꯂꯝꯗꯨꯅ ꯍꯥꯟꯅꯒꯨꯝ ꯏꯀꯣꯏ ꯀꯣꯏꯗꯕ ꯃꯇꯧꯗ ꯄꯥꯔꯤꯒꯤ ꯀꯥꯗ ꯗꯛ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯂꯦ. ꯄꯥꯔꯤꯅ ꯈꯪꯉꯤꯅꯤ ꯅꯪꯕꯣ? ꯀꯥꯏꯗ ꯈꯪꯅꯤꯡꯉꯥꯏ ꯑꯣꯏꯒꯦ ꯍꯥꯏꯁꯤꯕꯣ? ꯇꯨꯃꯤꯟ ꯆꯪꯂꯛꯄꯒꯤ. ꯋꯥꯔꯤ ꯅꯠꯇꯦ. ꯅꯪꯕꯨ ꯆꯥꯛꯀ ꯆꯥꯔꯛꯂꯕꯣ? ꯄꯨꯝꯍꯦꯟꯕ ꯃꯀꯣꯛꯇ ꯅꯣꯝꯗꯨꯅ ꯆꯥꯔꯛꯏ. ꯁꯦꯡꯉꯕꯣ? ꯍꯣꯏ, ꯑꯩꯗꯤ ꯆꯥꯗ꯭ꯔꯤꯅꯦ. ꯆꯥꯊꯣꯛꯎꯔꯣ, ꯑꯩ ꯉꯥꯏꯕꯤꯔꯝꯃꯒꯦ. ꯆꯥꯎꯔꯗꯕꯅꯤ. ꯀꯨꯏꯔꯣꯏꯗ. ꯀꯨꯏꯅꯒ ꯉꯥꯏꯍꯜꯂꯣꯏ. ꯃꯤ ꯕꯤꯖꯤꯅꯦꯁꯃꯦꯟ ꯃꯆꯥꯁꯦ. ꯆꯠꯂꯣ. ꯈꯥꯏꯗꯅ ꯂꯦꯟꯗꯅ ꯂꯩꯔꯅꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ. ꯍꯣꯏ, ꯐꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯂꯒꯦ. ꯑꯗꯨ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯆꯥꯕ ꯆꯪꯂꯒꯦ ꯇꯧꯕꯅꯦ. ꯍꯣꯏ, ꯑꯗꯨꯅꯕꯨꯗꯤ ꯁꯝꯃꯤ. ꯑꯗꯨꯅꯤ. ꯉꯁꯤꯁꯤꯅ ꯀꯔꯝꯕꯒꯤ ꯃꯐꯝꯅꯣ? ꯅꯍꯥꯟꯒꯤꯗꯨꯗꯔꯣ? ꯄꯨꯝꯍꯦꯟꯕꯅ ꯅꯠꯇꯦ, ꯁꯤꯅ ꯑꯇꯣꯞꯄꯅꯤ. ꯒꯥꯔꯤꯒꯤꯗꯨꯗꯅꯤ. ꯑꯣ, ꯑꯗꯨꯗꯤ ꯑꯩ ꯍꯟꯗꯛ ꯒꯥꯔꯤ ꯑꯆꯧꯕ ꯑꯃ ꯁꯤꯟꯒꯦ ꯈꯜꯂꯤꯁꯦ. ꯅꯣꯏꯒꯤ ꯉꯁꯤ ꯆꯠꯄꯁꯤꯗ ꯈꯔ ꯌꯦꯡꯂꯛꯄ ꯇꯥꯔꯦ. ꯑꯍꯣꯡꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕ. ꯍꯣꯏ, ꯆꯞ ꯆꯥꯗꯣꯏꯅꯦ ꯑꯗꯣ. ꯍꯣꯏ, ꯀꯥꯟꯅꯗꯦ. ꯑꯩ ꯗ꯭ꯔꯦꯁ ꯑꯃ ꯂꯣꯏꯁꯤꯟꯅꯕ ꯇꯧꯒꯦ. ꯄꯨꯝꯍꯦꯟꯕ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ ꯐꯣꯟꯗꯨ ꯄꯣꯀꯦꯠꯇꯒꯤ ꯂꯧꯊꯣꯛꯂꯒ ꯃꯗꯨ ꯃꯦꯠꯂꯒ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ. ꯄꯥꯔꯤꯁꯨ ꯊꯨꯅ ꯃꯐꯤ ꯃꯔꯣꯜꯁꯤꯡꯗꯨ ꯂꯣꯏꯁꯤꯟꯅꯕ ꯍꯣꯠꯅꯩ. ꯀꯟꯅ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯗꯨꯅ ꯂꯣꯏꯁꯤꯜꯂꯤ. ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯩꯔꯝꯃꯨꯍꯦ ꯉꯥꯏꯍꯥꯛꯀꯗꯨꯗꯤ. ꯍꯣꯏ. ꯄꯥꯔꯤꯗꯨ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯥꯛ ꯆꯥꯕ. ꯄꯨꯝꯍꯦꯟꯕ ꯄꯥꯔꯤ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯐꯣꯟꯗꯨ ꯃꯤꯀꯨꯞ ꯈꯔ ꯃꯦꯠꯇꯨꯅ ꯁꯨꯝ ꯂꯩꯔꯝꯕꯅꯤ. ꯑꯗꯨꯕꯨ ꯐꯣꯟꯗꯨ ꯐꯠ ꯑꯃꯨꯛ ꯄꯣꯀꯦꯠꯇ ꯍꯥꯞꯆꯤꯟꯈ꯭ꯔꯒ ꯐꯝꯂꯒ ꯂꯩꯈ꯭ꯔꯦ. ꯑꯃꯨꯛ ꯐꯝꯅ ꯑꯀꯣꯏꯕꯗꯨꯗ
ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯌꯦꯡꯂꯛꯄꯅꯤ ꯄꯥꯔꯤꯒꯤ ꯐꯃꯨꯡꯗ ꯃꯐꯤꯒ ꯁꯥꯏꯔꯞ ꯇꯧꯅ ꯂꯩꯕꯗꯨ ꯎꯔꯒ ꯄꯨꯝꯍꯦꯟꯕꯅ ꯁꯣꯜꯂꯤ ꯊꯥꯏꯅꯒꯤ ꯐꯃꯨꯡꯗ ꯃꯐꯤ ꯃꯔꯣꯜ ꯊꯝꯕꯤꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯗꯨꯝ ꯍꯣꯡꯗ꯭ꯔꯤ ꯃꯥꯜꯂꯤ ꯁꯤꯒꯤ ꯄꯥꯔꯤ ꯍꯥꯏꯁꯦ ꯁꯨꯝ ꯍꯩꯅꯕꯤ ꯑꯣꯏ ꯂꯩꯔꯦꯅꯤꯁꯦ ꯍꯥꯏꯔꯗꯨꯅ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯀꯣꯏꯅ ꯌꯦꯡꯂꯛꯏ ꯁꯨꯝ ꯌꯦꯡꯂꯛꯄꯗ ꯑꯃꯨꯛ ꯎꯔꯨꯔꯤ ꯄꯨꯝꯍꯦꯟꯕ ꯃꯥꯅ ꯇꯦꯕꯜ ꯃꯊꯛꯀꯤ ꯀꯥꯆꯤꯜ ꯑꯣꯏꯔꯞꯅ ꯊꯝꯂꯤꯕ ꯂꯩ ꯄꯥꯝꯕꯤ ꯃꯆꯥꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯕꯗꯣ ꯄꯨꯝꯍꯦꯟꯕ ꯃꯃꯤꯠꯇꯨꯅ ꯍꯛꯆꯤꯟ ꯁꯨꯛꯆꯤꯜꯂꯒ ꯌꯦꯡꯂꯛꯄꯗ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯀꯨꯝꯕ ꯃꯥꯜꯂꯛꯏ ꯃꯗꯨꯗ ꯕꯥꯔꯇꯣꯟ ꯀꯥꯁꯤ ꯌꯦꯡꯉꯨꯅꯤ ꯃꯁꯤꯗꯒ ꯊꯝꯃꯤ ꯃꯥꯜꯂꯤ ꯄꯨꯝꯍꯦꯟꯕ ꯐꯝꯂꯤꯕꯗꯨꯗꯒꯤ ꯍꯧꯒꯠꯂꯛꯇꯨꯅ ꯇꯦꯕꯜ ꯃꯅꯥꯛ ꯑꯗꯨꯗ ꯇꯞꯂꯤ ꯇꯞꯂꯤ ꯂꯥꯛꯄꯅꯤ ꯄꯨꯝꯍꯦꯟꯕ ꯇꯦꯕꯜꯗꯨꯒꯤ ꯐꯝꯅꯕ ꯊꯥꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯈ꯭ꯔꯒ ꯃꯥꯅ ꯎꯈꯤꯕ ꯄꯣꯠꯁꯛꯇꯨ ꯀꯥꯆꯤꯟ ꯋꯥꯏꯗꯨꯗꯒꯤ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯀꯅꯥꯒꯤ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯄꯨ ꯑꯣꯏꯔꯤꯕꯅꯣ ꯂꯨꯍꯣꯡꯕꯒꯤꯁꯨ ꯃꯥꯜꯂꯤ ꯐꯖꯅ ꯅꯥꯟꯅ ꯇꯧꯏꯅꯦ ꯄꯨꯝꯍꯦꯟꯕ ꯋꯥꯍꯩꯗꯣ ꯍꯥꯏꯗꯨꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯨ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯁꯠ ꯆꯤꯟꯕꯥꯜꯗꯨꯗꯒꯤ ꯂꯨꯁꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯔꯒ ꯐꯝꯂꯤꯕꯗꯨꯗꯒꯤ ꯄꯨꯝꯍꯦꯟꯕ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯂꯦꯞꯂꯛꯏ ꯈꯨꯗꯛꯇꯨꯗ ꯃꯥꯒꯤ ꯋꯥꯈꯜꯗꯨꯗ ꯆꯩꯅꯥ ꯑꯃ ꯄꯤꯔꯛꯈꯤꯒꯨꯝ ꯇꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ ꯌꯥꯝ ꯊꯥꯖꯗꯅ ꯏꯟꯚꯥꯏꯇꯦꯁꯟ ꯀꯥꯔꯠꯇꯨꯗ ꯏꯔꯤꯕ ꯂꯨꯁꯤ ꯑꯃꯗꯤ ꯅꯤꯡꯊꯧꯂꯦꯝꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡꯗꯨꯗ ꯌꯦꯡꯂꯒ ꯂꯩꯔꯛꯏ ꯊꯃꯣꯏꯗꯨ ꯍꯥꯟꯅꯗꯒꯤ ꯀꯥꯏꯗꯨꯅ ꯃꯌꯤ ꯆꯠꯇꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯃꯤꯀꯨꯞꯇꯨꯗꯅ ꯍꯦꯟꯅ ꯊꯃꯣꯏ ꯃꯌꯤ ꯆꯠꯄ ꯍꯦꯟꯅ ꯍꯦꯟꯖꯜꯂꯛꯈꯤꯕꯒꯨꯝ ꯇꯧꯈ꯭ꯔꯦ ꯄꯨꯝꯍꯦꯟꯕ